Maukot kuki khulda lakpa Assam Rifle personnel sing Satrik ta Tangkhul Nupisinga thatkre. Numidang wairam fawba AR gi kangbu sanalokta thaidok lairi. Kamjong district ki manung chana lairiba Maukot kuki khulda chatnanaba lakpani haiba Assam Rifles ki kangbu ama Satrik ta Tangkhul Nupi mayam ama thoraktuna thatkre. Ngangnaba yaba ngangnabada Nupising aduna saimanbadagi taba ngamdaduna mamai leiraga chatkre. Thaudoga sigi matangda Chatrik Khulen gi ningthauga paukse siga wari sanabada hai ngasi ayuk pung 6 rom tarakpada Assam Rifles ki personnel kaya yauba gari manga khulasi pauduna lakpa unakhi matamatu da Chatrik ki khunja sing haibadi mapung oina Tangkhul Nupising aduda Chatrik khunauda thoktuna thatpa hauki khunja singi maikejagi khanghaudana chingnaningai oiba moongda lakiba Assam Rifles ki kangbu aduda kadai da satkadabano haina hangki Matamadu da personnel sing adugi maikaidagi border filler yengbani amuk hai turelom da satkadabani haibana chingba chin manadaba wafam kya phongdoklakhi maduna khunja singda hena chingnaba hengalakhi tungda makhogi makok thongba officer singa khunja singa paw phawnabada Maukot kuki khulda changadabani hairakhi maduda miyamna wafam adu yaroi haina thatuna ayuki pung 10 khara henbada Assam Rifle sing adu handokre hairi Assam Rifle sing adu karigi matang da lakpa oigadoribano haina khulgi ningtho aduda hangbada hauzik oiragriba phiba masigi matang da oigani haina kumlakhi kari maramno haibadugi chapchaba paukhum adudi pirakhide thajaba yaba mafamdagi phangba pauna hai Assam Rifles ki personnel sing adu ngaihaki oina mafam adudagi hankraga su makhatana lambi adu laknaba thorang tawba leptri numida wairam phawba makoi Indo Myanmar border da senba sanalok turel torbanda thawdaraga acha athak charaga matam ngaiduna laibagi phibam ama uba phangi madu makoina district administration da mateng pangbina ba haijabaga loinana Nupising adubu tankhai ba police force sing koksinba oina tawi Police personnel sing laklabasu AR gi masing yamlaba personnel sing laklabasu makoi pumna mag thengnana ba Nupising na sem saba ui haina khul adugi khunja amana paukse sida hairi panba yawadi Tangkhul singna kuki singa hiram amatada mari leinadana ba wareb lawba laikhrabani Food safety gi drive ta February 13 fawba saba yagani tharamba watin fare Imphal East District ki Food Safety Officer gi miteng makhada ngasi lamlong kaithel gi akoibada lairiba chana thangnaba yonba dukan sing check tawbada February 13 fawba saba yagani tharamba watin yauna manufacture date yaudana yolamba bakery gi polam sing haimahi maru marang na singba polam kya su fagat khre Imphal East ki Food Safety ki designated officer Dr. Laikhurang Kripialini na hai tongan ba dukan sing dagi phagalakiba bakery gi item sing asi dispose tawragani loinana hariba bakery asi FSSAI gi license paiba oibana makhoi sing adu kauduna polam sing adu gi sell dukan sing da handokna ba khanghalagani Chana thaknaba yonbagi damakta FSSAI dagi license lawgadabani hariba license asi lawdana yonba kaya yauri ngasigi drive asi thenglabasu thengna ahanba oina FSSAI license asina lawnaba khangalamle makhatana license lawdana yonba thengnarabadi akanba action lawkhatlagani phongdokhi CBI amadi atai agency singda Manipur gi irang asiga mari leinana fine tawrakhiba charge sheet pumnamak victim singi imungda yohanana ba Supreme Court na khangankhre Manipur gi irang asida CBI amadi atai agency singna fine tawrakhiba charge sheet pumnamak victim singi imung manungda yohanana ba Supreme Court na CBI da khangankhre hiram asigi matangda Hindustan Times ki report amana hai Chief Justice of India CJI Surya Kana Lusingba Justice Joymala Bhaksi amasung Justice Bipul M Pansolina bench amada satharakhiba hearing da CJI Surya Kana hai Manipur da thokliba irang asiga mari leinana CBI na fine tawrakhiba charge sheet ki copy sing victim singi imung manung yohan bahabasi law gi mandate ni irang asiga mari leinana CBI na paiba case kuntra gi manungda kungi final report lankhat khiba adumak victim singi imung manung dasu yohan kadabani bench asina victim singi imung manungda legal aid loibagi khudong chawa phanghanana basu Manipur amasung Assam gi legal service authority singna thabak paikhat kadabani loinana lawyer amadi victim gi imung manungi miyoi amamam gi chathok chasin tawbagi senfam su legal aid oina legal service authority na pina basu bench asina makhata na khanganki CJI Surya Kana lusingba bench asina thamkiba wafam sing asi victim gi imung manungna thadarakhiba application singda yumpham oiragani
Application aduna hairibana casing asi Assam da transfer tawkhibadagi court ki trial asi virtual gi kuthangda saruk yaraga lakli masina maram oiraga casing asi kari karamba thakta lairibage haibagi update amata khangba ngamdre haibasini Manipur da miyoi lising kulhumdoi rom Mizoram dana miyoi lising kungataruk haisaibi ga sagonaduna hingli report kumza lising ani kuntaret fawada lebaga sidagi Haisaibi epidemic laksin nanabagi pandam thamlaba sida Manipur amasung Mizoram na achauba khurau thangba ama oiraga leire hiram asigi matangda Times of India na phongdorakiba report amana hai Manipur amasung Mizoram da miyoi lising yankhai rom haisaibi ga sagonaduna hingli India da haisaibi ga sagonaraga hingliba migi masing asi lakh kunmanga lising humphuma Aduga India gi apunba missing gi chada 0.5 khaktamak oiba Manipur amasung Mizoram da haisaibi ga sagonaduna hingliba migi masing asi India gi oina chada anini National AIDS Control Organization NACO na silaga pangthokpa numit humni gi workshop amada Mizoram na haisaibi ga sagonariba nahagi masing asi chada 2.75 ni hariba masing asi national average tagi chada tara mari rongi makhada wangkhatna leiduna leibaga sida haisaibi gi chaitheng khwaidagi chauna phangba state oiri masigi matungda Manipurna chada 0.18 oiduna national average tagi saruk mari rom helaga leiri mission AIDS suraksha gi makhada pangthokiba workshop aduda Manipur gi Bisnupur Sandel Churachampur Imphal East Imphal West Thawbal amasung Ukhrul district yauna Mizoram gi district taramatoida akhanaba miting thamlaga kupna khana nainaki hairi Amaromda Ministry of Health and Family Welfare gi statement matung ina Manipur da haisaibi gi prevalence asi chada 0.81 oiduna miyoi lising kungahumdoi rom haisaibi ga sagonaduna hingli Amaromda Mizoram gi oina haisaibi ga sagonaduna hingliba miyoi masing asi lising kuntaruk hele hainusu report asina makhatari COVID-19 gi matamda Jenims Hospital gi oina contract talokhiba nurse tani kuntra Regularize tawbana achumba khongthang oigani KCP taibanganba haukiba chahi lisingani kunthra gi August 13 COVID-19 gi akanba matamda Jenims Hospital gi oina laukiba contract staff nurse chani kunthra asi lisang sitna leibak miyam gi thodang yaduna lakliba asi aina thingkraba Manipur gi lalholup ama oiriba Kangleipa Communist Party KCP taibanganba group na ikai khumnaba utli haina phongdorakli KCP Taibanganba Group ki Publicity Secretary Salaingambana Khutyek piduna thadorakpa cherol amada loop asigi mahut sinduna Operation on Eradication of Public Enemy KCP Taibanganba Group na hariba contract nurse ani kuntra asi haujik tholiba conflict asigi mamangdagi hauna sel paidaba miyam amadi misang sangalai nongmagi sura nomlaga sajaba Private hospital amadi private clinic sing da fawa sel puthoklaga layeng bangam jadraba imung manung kaya gidamak makhoina laurakhiba thodang amadi thengkhang kaya da thawai khupak da haptuna thogai kaya tawduna lakhiba adu loop asina khangi laibak thibadi contract nursing asina chahi manga hena contract da thabak purak lagasu ngasi phawba regularize tawbidana lairi Maramaduna Jenims Hospital gi oina hauzik regular gi ahangba post lairiba asi anauba staff lauduna mention bagi mahutta lairiba contract staff nursing asi regularize tawbana Manipur lenga gamadi bari leinaba singi achumba khongthang oigani wafam asida yumpham oraga contract staff nursing gi solution puraktriba phawba KCP taibanganba group na Jenims ki mathakta mityeng changlagani hairi cherol asina hai maramaduna Contract staff singnasu amata oina punsilaga hena khumang chaukshinanaba thabak tawba ngamnaba lingzel manana lepiyu haina Operation on Eradication of Public Enemy KCP Taibanganba loop ki mihut silaga khangalakli maragasida kanagumba amatana ayet apan pipidanaba Kangleipa Communist Party Taibanganba group na miyam amadi mari leinaba singi pukning singsilakli